Hena chomlera. Nangna pakhanga ye kairuraba thamoise. Nangi leisakna taishinari. Palipam khangraba wakhalse. Nangi leichuna themjinbiri. Amuksu nangi leinamna aibu hingkho magidamak haiba asa amasu pibiri. Asi hairaduna na chomduda mit kupta yenglaga lei. Atiyadana yahongan bilam tagi taramangani panba purnima thazado mayamna mabu ngainaramani haibagi matagum nongpok chingdong poktagi tapna likhalakle yausang mai thabagi leirak konsang khudingda nok khebagi langbagi makhol tare. Nakatheng haiduna angang mayamgi nungsiraba khonjelna maikei khudingda leli. Ngasi yausang hoba numitki numidang wairamse magi maphamdadi anoba punsigi ayukta anoba numit ama thorakpadawna phawi. Yamna nungaiba haibadu ngasigi si oire. Magi kagi thongnaudagi angang khara makhoigi yumtamna nakatheng niba laidu oi. Nachom leirangdo molang khada thanamlaga angang singdugi nakatheng hapke khan magi kada leirambadagi thogle. Mama ibe mandhana manjuri so angang mayamgi nakatheng pinaba thaurangi. Khwai makuk chingba angang duna Haribola! Angang atay duna kumi. Hey, Hari! Sekharna, angang tarito doon silaga. Nakhoy mayamgi makhay mamampirage ko. Nang yambungda ningba thungzaro haiduna bor piramo. Angang singduna, hoy yambung! Angang tarit adogi makhay amamampi doirakpada angang singduna lauthop lakoy leita bukjel singna magi ningba thungzaro haiduna amakpa amata yaudana pirami. Angang na haibadi chunggalli asigi khalubada sathina nungai. Dhana manjurina bunga kai haige ma mama macha anido makhada na wari sanai. Nahan khaidi ichana nokpa urudabani. Adubu ngasidi ichana maithong makalambase uraga imagi thamoi si pili. Matam pumbada Sri Govinda jinane ichabu thausan bibo oisano. Imagi thausaldagi Nachagi ningba thongboije. Asi hairaga hongna lonchet khangba machana mamagi makhong sokduna khurumi. Somdana kamdauri numidangduda yausang hoba numitki yam totli chakhumduda sijatombi tan hauraga chanaba aduga chinglembina kobi soiri kobi sak taunaba matam chuppada tanna thanadabi mamanabi anido wari sanai. Aidine nangi ngasigina tawdo thasarujabani. Is, aibu thasabidribanine. Nangna matam chuppada aibu miwatpi hingchabini hairido. Aidi miwatpi hingchabi natiye khangaba. Hoine, nangna hek tawthorakpa thabakse aigi thasabagi wangmada hek tawre. Aigi punsida khwaidagi chamamnaba wakhalna lamba phangdabase nangi nawongna tawsini haiba yai. Ho yare, ai lai khutsangbigi thamoi pandabido natiye. Adubudi aisu khangida. Khangadine tomin nangi kobi sefam thokpado adum soyu. Ngasigi senglaba tamtagi purnima yausang hoba numitsida nangna nachom ama pikibase asuki matik nungaiba phaw. Matawduda nungairakraduna pirabani. Achapot taptain charaga paukhom ama pidradi pau chenbi postmangi phasafam leiraroi haidana mai nga pibani. Hare kayada ngamino magi machinse yone engonda thok onsile emi. Asi hairaduna luna tinabi mamanabi anido wawa nokminai. Haukiba punsigi tangkaki wari singbol ama ningsinglubada thamoido nauthokpadawna phawi. Sijatombi magi adungaigi nachomgi mayai ngasisu magun mangdri mayak chamdri kaidano leinamdo thamoigi tabunungda ungduna sandokduna le. Asumna warigi ichel amada tawringai mamai mamit ipompom tamphasnado mamagi manakta changle. Ima, kidorage ne chabo ahing tumdrabo nangbo namai namit ke ipompo madana. Ima, aikoida gari driver ama thamase aige car se thongnaba. Mama macha anido wari sanai makhatana kidorage ne chabo. Traffic jam go rakpada nacha sathina wai office chatpada nanghoroi haibagi matagum taha thobada pungsai ta ayo khai hosen kiba. Ngarang so aige slot nangdadana aige mahul akhoi staff na mahut sinduna announcer oi biki aduna ima tangai phadana gari driver amadi thamdaba yadre.
Aina khalline. Ngarang numidang ichagi khonjel tade haidudi ichadi traffic jam na maram oiraga akaiba haidu oirabako. Onthokna sauningkreda magi traffic jam haido. Khonjel phajabi ichagi khonjel taba phangdabase ima yam pendebo. Ima mathangda jamarak tadoisidi ado gari driver ama ngasi hayingsida thamdaba yadabaneba. Nang babungga tanaragane ngasi hayingmak natrasu thinanaba tawragi. Taha hekta tawba yaba nattene. Driver ama thamba gaise hojikti matamga phattabasida karino kanano kupna khanaraga thamba dai. Ahoima ado namai namika pomidubo nangbu kaidoragi wani. Kashu tawdeda. Asi hairamlaga magi kada prap changki. Walot pahaitabidam phasnado mamana hangba kalladi soidana machindagi ngarang thokiba accident adugi maramda loina haidokibasu yai aduna mahak changkhre. Ahing chupa kaptana lelakhi tumba yadana. Tarunigi mona sengau lakbi haiba wahaiduda oire tashona thilliba. After 3 months, tha ahumgi matung salaingan ba hanagi matawgum magi normal life ta hanjilakle. Accident matungdana amuki hena phajariba changdudagi hena phaja thorakpadawna tawi. Ngasidi mana naba pharakpagi party ama hotel yaisna da tawri maga tinaba marup nupi nupa pumba yauri. Page ahumgi lamaida hapa mapalamgi celebrity kayagi pau hongbagum ngasi party sida leiba lamdam sigi masak naiba macha masu kaya su yauri. DJ duna background da music ama nupi nupa kharasu groovy tawri. Sathek inut kayani karigumbadana maikho cigarette singi passive smoker kyana manamduda ngauri. Karigumbadana ganja manamna kaduda silli. Adubu kanaso hainade haide. Henadum ganja manamduna nungai inod happy. Weather amana trade mocktail, cocktail, suna hap party duda attend tawriba singduda service piri. Nikhai bi kobi loina sure matamgi yawolni. Salaingan basungau thari kana mayam maraktuda. Nahan khay hogat kangkhat pangamdaba makai wheelchair da taduna leirambadagi hangpha pharakpasida nungaiba phongdokli. Wine makhal sure party duda serve tawriba. Likli amada angangba machugi wine makhal ama hap nikthokpa makai. Hills amaga catwalk da model amagum leishnado miyam maraktuda salaingan bagi manaktamna changlei. Tattoo amana khwangduda blue machugi butterfly ama skin duda hai haiba khanghalage haibagi matagum expose tawri. Samlang da tairiba machu sangtak tawba khujingi nail art matching jewelries mastaga chanaba accessories sing mabu matamsigi yaklaubi inkhalakpi leishabi amani haibagi chap chaba definition ni piriba. Mamit tanglaba cupid amana kaplakpa tenjaina panpham chada pankibagi chaina koknaba haiduna nungsi tenjai sigi mapu thiba lakliba leishnani. Miyamna ngaunabagum masu ngauri salaida high school life tagi thengnaraklaba loinaraklaba salai rainbow asuki matik nungshijai adubu phangdoktana ngasisu omduna thamli. Ngasidi magi phagalakpagi harautayam phangdokpagi party sida gees oina lakhibani. Salaingan batamna laklaga Hi. Salai su response amapi aduga glass ka thengainaraga cheers tawnai. Tawriba maramdudi khangba nate mina tawnai haiduna party manners amagi mawongda tawribani. Aduga anido wari sanai. Salai ai yam waki nangsu itabada matamdo aishu Delhi da leibana nangi anaba hangba lakpa ngamhodre. Saunu ko. Saudi kidabai saudino. Asengba aide nangna sauramdoiga malurabani. Adubu nangna saude haibasi taraga ayam nungai. Nangna ngasi harau aina invite tawbada lakbibase simuk nungai ba nishu na leite. Ado salai ai nangonda hainingba wa mayam amdi lei. Asi hairaduna leishnado wine sip tuma chingi salaina yam luba waga maliko nangise. Ngauri yudugi nisadu palakpada leishnade ngauba henman kibana. Yam luba wani hairora. Salai ngan bana sho ahoy hairo targi ngaiduna leirabani. Ai haiba wadudagi makha taramda made dumak floor duda ngauba henman kibana lek thakre. Salai ngan basu ngauri Lishna ai gidore haibino. Hanjin hangi adubu magi wahangi paukhumdi phangdre. Adumna leimaiduda tengduna thambadi phajadre khan mamanaba ama kauraga leishnabu party mafamdudagi magi mamanabi Nikitaga loinana mayumda drop tawhankre. Party tawriba hotel dugi terrace mathaktuda salaido Ronalga leaptuna le.
Numidang sitpa nungshitna yaibada nisado khazik khazik hankibagumsu tawi. Mamanaba anido yu thakna wari sane. Salai, nang de semester ama big charidana. Charidana, kidu pale. Ado ngaiko, nang bu gari na thomamibado ina tabadadi nubine hainde. Madubu chumli bro. Chumi. Aibu thomamibido ekoi mana haibada nubine. Hana mana chumlabasu aigi career da mana maram oiraga khungfam amadi puthari. Ai liemna toy. Mabu fangnaba ngasishu thiri. Imanesu pabungnesu nupidugi maramda ngasishu haiwa haiba yade. Anjin aina khangningduna hanglabasu aina ngasi phawba magi maramda mari makhong ama khangba ngamdri. Ado aigi wadi mabu fangba numitta para tambidana tokloidabani. Salainasu khumlaklame. Madumakne aina khalib mabu kaidonungda lemnadi toy. Aina tha ahum yamna wana khangkhibagum mabusu awana pigani. Mase shalai aigi lengdraba washakni. Aigi vengeance laudanadi toklaroini. Nangi thabak thoram khudingda aina mateng pangani. Adubu ahanwada khwaidai luribadi nupido phangnaba thiba haibasini. Mabu phangadi atai makha tabadi koina dumak toba plan sing execute toba yarabani. Ai wakhalam lai. Accident togi CCTV footage ikoi babungi mobile da yawena haibani. Madu khangadi gari ki number do motor vehicle chalaga kanagi mingda legi khangadi yare. Yai henangi idea duso. Yabani. Adudi noi babungi mobile dagi lona video do transfer toro. Aduga makhada batubakti gari dogi registration number do khangadi yare gaino. Okay. Horena hingde horage. Ahaba thabak tobada thenthaba fatte. Asumna Ronald amadi salainganba revenge amagi thorang toba loikre. Numidangi pung 11 khare helakpa aduwaida party do wind up tawre. Salainganba bu mayumda Ronald na drop tawramle. Mayum hek yobaga log thamdaba mapagi mobile dudagi CCTV footage clip do yaubra haiduna luna ahingduda mapana tumlingai koithi thirami. Yamna haisingba salaini ahingduda masamaki yumda uranba amagum saklon langi. Drawer mathakta leiriba mobile do yamna haisingna checkmok makhol amata thokhanda accident ki video footage do koithi thiri. Last adi video do gallery dagi fangle. Hek phangbaga video footage do share tawi. Hek file do download toba loibaga mobile phone do mapagi hana thamba maphamduda mapa chana thami. Prap mapana tumliba ka dugi mapalda thoklei. Magi mama taruni di seminar amagi Delhi da paper pathokpa chatki. Aduna mama leitabagi mahakna achauba khudong chaba amadi laure. Video do da uri mayek singna magi garina mamai ithak thakna thobada kardu da thomjinbado adubo mahak lande khalli lalaba maktada magi wakhalona ma leiri mahak lande lalibadi gari achauba thobuduni laliba video do munne yengi uchinna chinna gari number do mayek singna ure MN01C 3256 screenshot lawi gari ki number mayek singna uva video do adu phau pendadana video screenshot matik do crop tawi. Kona lakpa Wakhal. Aduba hojikti. Now, you just wait and see. Namit thitna peniyeng. Aigi revenge. You have to pay for what you had done. Sweet vengeance. Mathanta ahingsida akiba akhaba minok amanoi. Mabu awaba piramba misakto nupa oigera nupi oigera magi punsi dubo soinai hangani haina lepkre asumna ahingdulaman khumningbagi mairi lakta loishinkre. Mathangi numitni salainganba nganta hogatuna Ronald loinana motor vehicle da chatlaga yamna singna semjin sasenba wahaina paisa su pisalaga khwaidagi risky oiba thabak ama
motor vehicle da thabak tawba employee amana mamit ta chonga chapi singdu ubada mamit thakkiduna registration number dugi details tu pirakle. RK Tamphashna, daughter of RK Sekhar, Yai School Moirangkhom. Salai maming du ubada nungai niba Tamphashna ga pungchai handakte. Tamphaga Shanaga masha tongan tongan ba. Ronaldo loinana magi garido Imphal West ki motor vehicle dagi direct Yai School Moirangkhom tamna thogalakle. Asawbagi mairida laman khomningbagi mairi Tamphashna haibasi kanano khangdadi khanglage ngasigi numitta haibagi matagum thaurakle. Cardugi manungda thariba music tunaga woofer do dang dang kainoma ni kainoma. Lipta sum thaurakpana Yai School Moirangkhom hek yorakpaga manak aduwaida leiba mi amada kanomta hangeba kaka. Kari oirabano neibunga. RK Tamphashna hairisibu. Oh tu asigi asangba machugi gate seni. Mak masadi yumda leiramoy. Radio station da thabak tawani. Yam nungaizare kaka. Miyai chalaba nupado fat chatke kargi mingsel do haigatle. Rona hujikmak radio station tamna thaw. Ngasigi namitta Tamphashna aina thabak tawani. Limna to oidabani. Ani do amok All India Radio Station tamna kardo thawre. Station gi gate ka hek mayok nabada makhoina tonglakpa kardo mayok thana khame. Gate tagi kana thore karamba car thodoki yengi. Station dugina mamang gate dugina nakan gari achoba khar su khame. Makhoi anido mit kuptane yengi kana changki kana thoki. Gate tugi manung amadi mapalda chaurakna matamdo ayuki pung 13 muktare. Yamna mikupna homsingna lei matam magi khongchetna pung ahum tarakpa aduwaidani. Radio station dagi Tamphashna magi duty loiraduna cardo thaudore. Gari number du ubada khangle thaudorakliba gari se mabu thomkhibaduni. Salainganba magi gari do start tawi aduga Tamphashna gi cardugi tungyan tamna tanare. Tamphashna di mabu follow tawri haibadi khanglamde. Magi thofam thokpa adumak thauri. Car amada thomjinbadi pamlamde madugi mahut makhongna leibakta tarba matamduda thomgi khale. Mana phangkiba awa ana pumbasu phanghange makhong animak thodeke. Revenge ki wakhalna lumna lawkhibana afafatta wakhalama khanba ngamdre. Adubu magi garina thomjringai aroiboina mabu garina thomlamliba nupido masak amuktangde khanglage haibagi matagum steering du lekhat force amaga loinana mi kombagi tanja yenglaga thogatle. Amuba glass to thuna chingthai Tamphashna gi car duga kharan naklap thawi masaktadi khanglage haibagi matagum. Salainganba ure khanginglamba mishakto taruba minamba yaudraba mishna ani. Icham chamjabi khutsemgi machu sangdrabi maithong. Natonda thongba samro tabaraba chinba. Madu ubada laman khumgi khalamba magi wakhaldo shwai launa mangki. Gari do kana thorambadagi sum tapthare. Tamphashna na thoriba carduna amuk hengatkre. Ahanba uriba ngasigi Tamphashna gi maithongse urubada amukta phawdaba magi wakhalama phawba hore. Nahan khay ojarabasu ngasidi amukta su phawdaba ihulama phawrami. Mathong chadaba wakhalna wakhaldaro nang ngasidagi haina warakle. Lamhenba haina tanaba ngangna saknaba yadaba pukningbo themjinba horakle. Revenge amadi vengeance animak mangkre madugi mahut nungshiba oina phawrakle. Cardu samaninda inarakpana Tamphashna hoigi thongal yorakle. Tamphashna de cardu gate manungda thauzinki. Garage da cardu thanamlaga mayumda changki. Tamphashna na tawriba singdo hawbadagi loiba phawba mitkuptana yengi. Magi mawong matawna salainganbagi thamoida tantha ama hablare. Gate manungduda makhoigi cardu khamduna Tamphashna yenglingai ibethoido magi machanupa luyaga gari thauzele. Adubo gate mamangda salainganbagi carduna gate mapaduda thachillaga thamkibana thauzinba yadre. Horn du tanaba haiduna bip khongi. Ibethoi yamna sauna. Karino ne hauzikangi angangsingsibo. Gari khampham irei leitabadona migi gari mamangda hekta khamjilibasibu karino. No parking haiduna asukyamna chauna tharibasibu noibu udrabrane he.
Isau amaga loinana hairakpani salaiganbado mana maral leiba misak ama haibado oibana wahai amatta haidana gari do maning halli gari do maning hek hankibaga loyana magi car do thaujeli salaiganbaso magi gari do start tawraga mayum maikaida thaurakle yum hek yobaga magi car da Ronalga kuidawrogi vaisala kuidawrede nangi mai thongdo ashuki mati khetnar nangi revenge haibadubu kadai chakrage revenge haibado aige soiba ranba tayona ba wakhalram like what lalibade aini chamjarabi magi mai thongdo bada revenge amadi vengeance ka loina kadai chatkrabano khanghaudre era nupa mandaba taw hadokhiba wadi ngakpadabane bhai maram chadaba wada nupa amani haiduna ngakpham thokprane nangna fangkiba chaina duna kari aduna aige laibakta adumna tho utam lambana oikibani laibakta taina nudabai masu kardo khaje khaidoklam labadi nangbu thonglam kidro amukta dikhalu nanga tha ahum lekhiba pibamda mado aige basni khallage aina so gyam thawa yoselaga tarai nanga lai thorapase ayam pinde ai chalage bai hadokhiba wanga pangam laruidabani yamna sauna kadu dai mapal thoke tingak yengduna adumak leihawi salaiganba magi phamungda longkhrak longni hiplaga makhut ani duna kok mapaduda tham ceiling duda yeng wakhal khali salaiganba aibu Ronaldo kari akai bangang khragi ai isana lojaba phiribda mana sakyam sauna chetkribasibu kari maramgin aina sum khanbada mangonda nungai redaba wahidi khakhai khibaleiti asi khaladuna salaiganba wakhalgi ipakta madom hidana chetli karamba punsigi thazadaba mikup amada ngasidi magi maphamda achumbana kari aranbana kari masak taklariba khalhaidaba wakhalna mahakpo afafatta karino masak khangna chamamna ba phawhanki adubu ngasi tamphashnagi maithong uruba mikupta magi serana ba wakhaldo chumthokchaba ngamjare mong hadabi magi maithongi mishumba minokta thamoida hu panbi tharambasu mayol kangkre madugi mahut uphai thakta satpa orchid kum thamoigi phairada leshat tamlare kanadaba wakhalna puduna chatlamba ngasidi madusu thadokle mitta sangsang uduna tale saktamdu mahaki cheplapna urabasu thamoidadi chumna saktamduna chumna nungsigi leyi amadi chinglare somdana kamdauri ibe thoina isau langli tamphashnada nangne nang angang na trabani chahi do yadre nang bo muktadi wakhal taw kaidoge inigi bema ine ai haifam khangde madu chatnaba yamba paukhum natte ni nangido ai ta singni yum pala roina khalli hare nachinare patkadaba wado nganganu ne nangbo ho patke su patla sanoine chinlai anima ai madu ki thoina nungai zadaba tawjararoi hai oiroi paroi dabado khit ngangan awoiba matadi ngangna sikaidoge nangbo kari no mi ine aina oiba ngangdoise lingjel khaimati nangna ngamnaba thokpa mane pangkhumda khumbado aingodadi tawrakano khangaba ini suni aigi maning mamang thatlaga wangang bigano aisu inigi chinthakta khumjaroi hey nangna ngamnaba ngangsinaraga yar khangedana ngasigi numitta nangi asengba wa mata bapam tha ahumdi heledana nangi ngayu haiba matamdo aina haiba nupaduda nang luhongni luhongoi asengbado hairo ine ai luhongba ngamkhiroi asi hairamlaga bathroom changlaga tamphasna thong thingjillaga le mane ibe thoina thong thelli hanjin hangdo u haibagi matagum hene sauningi phai chanana engonda nang singnarabane ba khangni ba ibe thoi kanano handakte kadagi yamna fingna thoraklaga sofa kada famlibi sizat tombi gi nakta laklaga aikhoidi lamlanbi aikhoina sinba thabakpu kanana mana thabini kanana lamlanbini na hairage kanana oirini naitom yawi na janu pisini dana magi damak phanaba siliba ibu kayada laina ikaiba piriba magi mawong sidi miyamangda ibu changhadik da hatpani tapthau ibedo saugat khinu kaidoge ningol na mapamda laaga pita ba tawheide harasune na janu pilam hinbise asina namdana ta halidana inamsia aide hanaso nangonda si thokani haikredun luhongbagi wa manada changdabani magi phiriptuna chatnaba yaba nate mahak angang maksu nate
Imungsigi, sagaisigi, mai khajikta phawba ngaklaroi aidi hana so haikrabane nongon handak matang sida aigi mai khajikta phaw ngakpidraba ipam lamdam leidi haiba handak mapok simagidi kauthokjarake wahai singse hairamlaga yamna fingna sofa kada famliba machanupa loyada imagi bungo chatlasila wahai singse hairamlaga yamna fingna tungdamangda mama machadu thokre khutta kok hap tomina khamba sungamda yengduna lehowi sijatombi karam thoklagaba khanbada wai macha ningolgi bu khangadra sagaisigi ningolgi babu tagadra ngahakti khanjilubada bp du wangi jara jara koktu ngawfing tawi lepambadagi sofa du da famthaki karam tongni sidi amaso henjinaba yana da binga kaidano lekrak ama thiragane changhawbana ibu pharaja mani ibe thoi chatkre he khangbaga tampashna do bathroom dagi thorakle ini langbai bido chatkramale ne tunglom dagi nani do yam sauna chatkre nangna mo kari hairure ai ge so kai wangang ki balai de da chumna som ai isana lo mangam ki roi habagi phirep do khangalu ba khaktani nangna chumbangang luri do bu kari no ko kya sino yadrawani ima maduma ingam minam manganglaga inigi thamoibu humduna puraga chatpa ai ngamlo nangi achumbaduna nani se thamoi kai helledana ai budi lire hai adu aigondagi hena liba pakhangariba masema iba kaigino pakhangaribo resomatic chaine hojikne nangi chahi matangduda pami pamde haiduna marai mara tawba matam nattene ho aphaba matik chabo resune ai pamjadre kamaina ngangnani imagi bema nangse anam kanbadu to ogaidoge unsigi tangai phadana lawdaba yadraba phiripsida karigino nangna asuk yamna ngangna saknaba haina tanaba yadresebo ima ai luhongkiroi imana phajana haidopiko ai luhongba sungamkiroi karigumba ima hoina yamna luhong haninba tarabadi ai isana yana yumse thadoktuna chachakigi santi phangadaba achikpa mafam amada leijakhrage pet lawramlaga kadagi mapal thokre tamphasna pet lawbi ngakta aigi cha singse wa amaten thinungaina haina tanaba yaba amatta yawbana te tawrise ha khangdre da isu wa ngangdabana pharadra numit simagi numidang wairam weekend evening ga oibana tamphasna ngasidi night duty su leite wakhal charang naba fanaba tote bag amada novel ani hapchili bullet journal amaga loinana magi gari du thodoklaga coffee shop amada lai weekend vibes amadi adum cafe duda khong thangjilakpada masada phawi chanai naba punsigi wari dagi ngahak tawirashuna thairaga leiruge haibagini mahak lakliba timber cafe gi kachin khara oirap toba mapa amada thaba table chair ama occupied tawi mana pamjaba cheese cake amaga cappuccino amaga order tawi tot bag tagi novel du lawthoklaga tapna makhol di thokta pukningna khonthok tamlaga meeting na paba horakle wakhagi maichakpo wari duna khajikta oirashu novel duna mabu patha hali haruki murakami gi maming leraba novel ni Norwegian boat wari gi ichelda kausingum tauduna magi ireida chenthaduna chatli novel dugi page 10 subada mayiklana iri eavesdropping gum mina saba wari haifet nakongna chingsinduna taruba haidone novel gi wari dudagi nakanda sanariba wari duna amuk mahau khanglei lehenbagum tawi makhoina sanariba wari du tabada irai laina khangi tamphashna anise chahi angang oijarasto couple ni maturity gi stage attend tawnaba hotnariba mapukningda khalli aigi thaudi natte haibabu makhoi angang yam oimali premature riba makhoi gi wakhalna nungshiba koba maiga pangkhak oibabu karigi pokani khangdaba makhai mai baiduna sanari adobadi ahallamanna hainaba angangna mai baiba kide hainaba male kayada chumkhraba adobu asuk nawriba makhoi gi chahi sida nungshinungulgi oida padaba taibang amada tauduna leibase onthokna matam pamujakre khangdre hosikan angangna mahal saba mayamse yengune sibo aina haijanabraba khudangda siriba ghari se ekhoi pabungna siba ghari duga chapmane asi khalladuna mathanta tumin nokche